Manipur ki anauba Chief Minister Hauzik Fawada Khanba ngamdana leiba asina state asida suspended animation thamlaknabagi lambida changsilakli Imphal da leiriba BJP ki Manipur in charge Sambit Patrana ngasi ayuk pung tara khara henba aduaida Rajbhavanda Governor ga unakhibani Governor ga unakhiba duda kari karamba wafam khanakhibagi haibadudi chapchaba khangba ngamdrabadi State ki anauba Chief Minister kanana wasak laugadoriba haibagi matang yauna leiriba issue sing asigi matangda kari sanaramgani haiba haina thazanari Governor ga pung amarom wari sanarba tungda Rajbhavandagi car tongduna tholakhiba Sambit Patrada paumi singna kanana Chief Minister oina wasak laugadori amadi hauzik leiriba issue asigi kari development leibage haina hangnaba hotnaki adubo car dagi thongnau mingsel fawba Haitharamdana wafam amata fongdok lamdana chatkibani Panbayabadi House February Mapanda Caretaker Chief Minister N. Biren Galwenana Delhi dagi Imphal da thorakiba Sambit Patra Housing su Imphal da camp tawduna leiribani